Thaina mamangayda singgi awangba khunggang amada matay manaw amakak makoygi poksaba masasingga loinana ingna sikna panjarami. Makoy anina saawkraba pam amakak yalaga phaug-seng mana-masing thaduna imung manung hingnanaba hotnajay. Nongmadi nungsa marakta awangba singdonda pam asum yalambadagi makoy animag ising yamna khawranglammi. Pam manak aduayda ising amata phangde. Pamgi makharomda khara chatlagadi ising kom amakak lay. Adubu madugi isingdudi hek thakluba mi makhaidi kai oli haiduna ahal laman singna hainabadagi kanamatana komdugi isingdu thaknade. Nupadugi nupidudi ising khawrangbana khangba ngamdre. Khangba ngamdabadagi mahak nupa aduda ay ising khawrangbana khangba ngamdre aswai phawbadang chatlaga ising thiruge hairammi. Maduda nupa aduna kudong tiba thokpa yai khanduna hairakhi. Swaida ising amata leite ngaihak khangu yumda chatlaga thaklusi pamsigi makhada leiba isinggi komdudi madubu hek thakluragadi kai oli haina thainadagi hainabani. Atay isingdi phanglaroi chatluraganu hairammi. Adubu asum thoku haiduna magi nupidudi khawrangbana khangba ngamdre kai onba komdugi isingdu sukthak thakloi atay maphamda lairambatamak thakke hairamlaga ising thiba chatkhre. Nupadusu magi nupibu thingba ngamdre matomta thabak suraga lehore. Nupi aduna koichat chatuna ising asum thirakpa matamda kai onba komdugi isingdu natana isingdi atay kaidasu phangdre. Kai onba komgi luraba tharoi mahi malaba isingdu uruba kanda nupidugi khawrangbadu asum henjilaklammi. Kai oli haibadu ningsingluraga mahak thaktana phana kuina khanglammi. Adubu khawrangbanadi asum henjilaklammi. Mamay thangtadi thoklaraba ama laksano thaklageda haiduna komduda kumthare khawrangba koknanaba thaksille. Aduga magi nupagi manakta laklaga thabak suba yaurammi. Magi nupana hangba kanda atopa maphamdagi thaklai kai onba komgi ising thaklakte haina khommi. Adubu ngaihak leiragadi kai khara olakpagi kudam ulaklammi. Mamangda paiba hayingna singba mayana phaduna sathokpa masada hakachabana singba phaurakpada kaigumna khotpa asina singba hanaga manadaba moong mataw kayasi ulakpadagi magi nupana nupisi kai onba komgi ising thaklure haibasi khanglammi. Adubu karamdi tawruni loikraba thabakni amuk handokpa yararoi. Nupidusu haujik tamak ningamlaktre. Aduk nungsinana laiminajaba nupaduna yade haina thingkiba thabakpu minamduna pangthuklubagi nungaitaba wakhalna madom khangduna leiba ngamlaktre. Aduna akiba nungsiba anisi yanaduna magi nupada asumna hairammi. Nupa ay nangonda minamba wa haikre. Atay maphamda thirubada ising marik amata phangdrabada kai onba komgi isingdu khawrangbana henmankibadagi thaklure. Ay nangonda yamna lankre aybu waraw biganu asumna hairammi. Magi nupigi thamoy sengna haidorakpa wa sida nupadu sauba ngamdre. Laibakta tamkibani haiduna khandoklammi. Pam subadu parap loisilaga matay manawdu mayumda haminarakhi. Matay manaw anina numit taramdaygi matamda mayumda halakpada masasingna ngairaga leirambadagi mamana makoybu sak ising thonglaga pijarammi. Pamungda sumlaga tumhalle. Magi nupasu sak saraga tumba sangkre. Mayamna tumna hipnakravada nupidudi imungdagi matomta mapal thoraklammi. Kaigumna sananaba sa usek thiba chatkhi. Kai onba komgi ising thaklubadagi nupidu kai ole. Adubu masa amadi mapuroibabu nungsibadagi mayum thaduklaga kai thangai sengna onduna narak singlakta hek chatkibasu ngamde. Maramaduna ayuk nungthilgi matamda mi oina olaga mapuroiba amadi masasingi manakta lay. Ahing-ahingdana kai oli umang wamangda masinjak thiba chatuna mapunsi wana lele. Asumna ahingda koina masinjak thiruraga mana sagadawbadu saraga khara amadi mapuroibagi aduga masasingidamaktani khanduna nong ngalamdagi matamda halakpa matamda yumgi masi amada hek losinduna thammi. Nongmadi kayoybina mi amakhak hatuna sarammi.
ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯁꯔꯨꯛ ꯈꯔꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯅꯤ ꯈꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯟ ꯀꯥꯆꯤꯟꯗ ꯊꯅꯝꯃꯤ꯫ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯄꯥ ꯄꯥꯈꯠꯅꯩ꯫ ꯀꯩꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯁꯥꯔꯝꯆꯠ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯔꯛꯇꯨꯅ ꯅꯣꯡꯃꯗꯤ ꯃꯥꯕꯨ "ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯅꯥꯔꯛ ꯁꯤꯡꯂꯛꯇ ꯀꯩ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯜꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨ ꯀꯩ ꯆꯥꯟꯅꯅ ꯑꯣꯟꯈ꯭ꯔꯦ, ꯎꯃꯪꯗ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯇꯥꯏꯕꯪ ꯃꯤꯅ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯑꯣꯟꯈꯤꯕ ꯀꯩꯅꯤ꯫ ꯃꯆꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯍꯦꯛ ꯍꯦꯛ ꯄꯣꯛꯂꯛꯇꯨꯅ ꯃꯔꯛ ꯃꯔꯛꯇ ꯎꯃꯪꯗꯒꯤ ꯊꯣꯔꯛꯂꯝꯃꯤ, ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯀꯥ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯍꯧꯗꯨꯅ ꯇꯥꯟꯕꯗꯒꯤꯗꯤ ꯀꯩꯑꯣꯏꯕꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯩ ꯑꯣꯟꯕ ꯀꯣꯝꯗꯨ ꯁꯟꯗꯪ ꯃꯆꯤꯅ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯅꯨꯡ 3 ꯑꯀꯣꯏꯕꯗ ꯌꯨꯡꯂꯒ ꯃꯤ ꯆꯪꯗꯅꯕ ꯈꯥꯖꯤꯟꯈꯤ꯫ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇꯤ ꯇꯧꯔꯨꯗꯕ ꯐꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇꯦ ꯊꯛꯂꯨꯅꯨ ꯍꯥꯏꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯅꯨꯄꯤꯗꯨ ꯀꯩ ꯑꯣꯜꯂꯒ ꯎꯃꯪꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯄꯪ ꯊꯨꯝꯂꯣꯠꯄ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ 2ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯗꯤ ꯁꯤꯡꯉꯤ, ꯑꯗꯨꯒ ꯑꯇꯣꯟꯕꯗꯨꯗꯤ ꯌꯥꯝꯅ ꯄꯪꯉꯤ꯫ ꯈꯔ ꯂꯩꯔꯒꯗꯤ ꯃꯃꯥꯗꯨ ꯁꯤꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏ 2ꯈꯛ ꯂꯩꯃꯤꯟꯅꯕꯗꯨꯗ ꯃꯌꯥꯝꯕꯅ ꯅꯣꯡꯃ ꯃꯅꯥꯎꯗ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯣꯏ ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕ ꯂꯂꯣꯟꯕ ꯆꯠꯂꯨꯒꯦ. ꯅꯍꯥꯛ ꯌꯨꯝꯁꯤ ꯁꯪꯂꯝꯃꯨ, ꯆꯠꯊꯣꯛꯇꯅ ꯂꯩꯌꯨꯀꯣ." ꯃꯌꯥꯝꯕꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯑꯄꯪꯕ ꯃꯅꯥꯎꯅ ꯌꯨꯝꯗꯨ ꯁꯪꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕ ꯂꯂꯣꯟꯕꯗꯨ ꯊꯨꯝ ꯕꯣꯔꯥ ꯈꯔꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯨꯝ ꯕꯣꯔꯥꯁꯤꯡꯗꯨ ꯃꯅꯥꯎ ꯑꯄꯪꯕꯗ ꯁꯤꯟꯅꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕꯅ ꯄꯨꯔꯛꯂꯤꯕ ꯊꯨꯝ ꯕꯣꯔꯥꯁꯤꯡꯁꯦ ꯅꯪ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ. ꯐꯪꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯀꯣꯛ ꯍꯨꯔꯥꯟꯈꯤꯗꯨꯅ ꯑꯔꯦꯝꯕꯗ ꯃꯥꯡꯅꯤꯀꯣ. ꯃꯤꯅ ꯈꯪꯉꯣꯏꯗꯕ ꯃꯐꯝꯗ ꯊꯝꯃꯨ." ꯑꯁꯨꯝꯅ ꯃꯌꯥꯝꯕꯅ ꯊꯨꯝ ꯕꯣꯔꯥꯁꯤꯡꯗꯨ ꯃꯅꯥꯎꯅꯨꯄꯥ ꯑꯄꯪꯕꯗ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯊꯕꯛ ꯈꯔ ꯂꯩꯕꯗꯒꯤ ꯆꯠꯊꯣꯛꯈꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯈꯜꯂꯤ, "ꯊꯨꯝꯁꯤ ꯏꯃꯨꯡꯗ ꯊꯝꯂꯕꯗꯤ ꯃꯤꯅ ꯍꯨꯈꯤꯕ ꯁꯣꯏꯔꯣꯏ. ꯀꯥꯆꯤꯟꯗ ꯊꯝꯃꯦ ꯎꯈꯤꯅꯤ, ꯀꯥꯡꯈꯗ ꯊꯝꯃꯦ ꯆꯜꯂꯣꯏ. ꯑꯗꯨꯅꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯣ, ꯂꯩꯔꯦ. ꯃꯤ ꯀꯅꯥꯃꯠꯇꯅ ꯎꯔꯣꯏꯗꯕ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯍꯦꯛꯇꯃꯛ ꯂꯣꯠꯂꯒꯦ." ꯑꯄꯪꯅ ꯊꯨꯝ ꯕꯣꯔꯥꯁꯤꯡꯗꯨ ꯄꯨꯈ꯭ꯔꯤ ꯇꯥꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯔꯝꯃꯤ꯫ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯦ꯫ ꯃꯌꯥꯝꯕꯅ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯥꯗ ꯍꯪꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯊꯨꯝ ꯕꯣꯔꯥꯁꯤꯡꯗꯨꯗꯤ ꯐꯖꯅ ꯊꯝꯃꯤꯀꯣ?" ꯃꯅꯥꯎꯅꯨꯄꯥꯅ ꯀꯅꯥꯃꯠꯇꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯂꯣꯠꯂꯤ ꯇꯥꯗ ꯍꯥꯏꯕꯗꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯍꯤꯡꯗꯨꯃ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯌꯥꯝꯕꯅ, "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯊꯨꯝ ꯕꯣꯔꯥꯁꯤꯡꯗꯣ ꯇꯥꯏꯊꯣꯛꯂꯨꯔꯁꯤ, ꯄꯨꯊꯣꯔꯛꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯅꯥꯎꯅꯨꯄꯥꯅ ꯊꯨꯝ ꯕꯣꯔꯥꯗꯨ ꯂꯧꯊꯣꯛꯂꯨꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤꯕꯗꯨ ꯃꯌꯥꯝꯕꯅ ꯎꯕꯗ, ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯋꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯂꯣꯠꯂꯤꯕ ꯕꯣꯔꯥꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯆꯤꯡꯈꯠꯂꯨꯕꯗꯗꯤ ꯊꯨꯝꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯕꯣꯔꯥ ꯑꯃꯗ ꯉꯥꯁꯦꯞ ꯑꯆꯧꯕ ꯑꯃꯈꯛ ꯌꯥꯎꯔꯝꯕꯗꯨ ꯃꯗꯨ ꯎꯔꯨꯕ ꯀꯥꯟꯗ ꯃꯥꯅ ꯈꯜꯂꯤ, "ꯑꯣ, ꯉꯥꯁꯦꯞꯁꯤꯅ ꯊꯨꯝ ꯂꯣꯏꯅ ꯆꯥꯈ꯭ꯔꯦꯗꯅ." ꯑꯗꯨꯗꯒꯤꯗꯤ ꯉꯥꯁꯦꯞꯇꯨ ꯄꯨꯔꯒ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯗ ꯍꯥꯏꯔꯝꯃꯤ, "ꯗꯥꯗꯥ, ꯊꯨꯝ ꯕꯣꯔꯥꯁꯤꯡꯗꯣ ꯑꯩꯅ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯂꯣꯠꯄꯅꯤ. ꯑꯗꯨꯕꯨ ꯉꯥꯁꯦꯞꯁꯤꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯝꯗꯨꯅ ꯊꯨꯝꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ. ꯌꯦꯡꯉꯨ ꯇꯨ, ꯉꯥꯁꯦꯞꯁꯦ ꯊꯨꯝ ꯃꯌꯥꯝꯗꯨ ꯆꯥꯕꯗꯒꯤ ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯅꯣꯏꯔꯕꯅꯣ." ꯃꯌꯥꯝꯕꯗꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯄꯪꯕꯗꯨ ꯐꯨꯔꯨꯕꯁꯨ ꯌꯥꯔꯣꯏ, ꯀꯥꯟꯅꯔꯣꯏ ꯈꯟꯕꯗꯒꯤ, "ꯍꯥꯏ ꯑꯄꯪꯕꯋꯣ, ꯊꯨꯝꯕꯨ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯂꯣꯠꯂꯕꯗꯤ, ꯏꯁꯤꯡꯗ ꯂꯣꯠꯂꯕꯗꯤ ꯇꯨꯝꯈꯤꯕ ꯇꯥꯕꯅꯤꯅꯦ. ꯊꯨꯝꯗꯤ ꯏꯁꯤꯡꯗ ꯇꯨꯝꯕꯅꯤ, ꯉꯥꯁꯦꯞꯅ ꯆꯥꯈꯤꯕ ꯅꯠꯇꯦꯅꯦ." ꯃꯅꯥꯎꯅꯨꯄꯥꯅ ꯉꯥꯁꯦꯞꯇ ꯁꯥꯞ ꯇꯧꯈꯤ, "ꯍꯌꯦꯡ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯐꯥꯎꯕ ꯉꯥꯁꯦꯞ ꯍꯥꯏꯕ ꯅꯈꯣꯏꯁꯦ ꯅꯕꯨꯛ ꯀꯪꯕ ꯑꯣꯏꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯅꯥꯎꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯨꯝꯗ ꯏꯁꯤꯡ ꯂꯣꯠꯈꯤꯗ꯭ꯔꯦ꯫ ꯑꯄꯪꯕꯁꯨ ꯃꯇꯝ ꯆꯥꯅ ꯄꯥꯎꯇꯥꯛ ꯄꯤꯔꯕꯗꯤ ꯁꯤꯡꯂꯛꯏ꯫ ꯃꯇꯝ ꯆꯥꯕ ꯄꯥꯎꯇꯥꯛꯇꯤ ꯃꯃꯜ ꯅꯥꯏꯗꯦ꯫
ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯔꯤꯕꯝ ꯆꯤꯇꯦꯁ꯭ꯋꯔ ꯁꯔꯃꯒꯤ ꯋꯥꯔꯤ ꯃꯆꯥ ꯅꯣꯡ ꯃꯪꯈꯤ꯫ ꯗꯥꯛꯇꯔ ꯑꯅꯛꯄ ꯐꯥꯔꯃꯥꯁꯤꯗ ꯍꯦꯛꯇꯃꯛ ꯄꯨꯁꯤꯜꯂꯁꯤ꯫ ꯅꯠꯇꯦ, ꯃꯗꯨ ꯌꯥꯔꯣꯏ, ꯖꯦꯅꯔꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯁꯤ, ꯊꯤꯟꯊꯔꯕꯗꯤ ꯃꯑꯣꯡ ꯆꯥꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯅ ꯄꯥꯎꯈꯨꯝ ꯄꯤ, ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯄꯨꯝꯂꯥꯡ ꯂꯥꯡꯅꯩ꯫ ꯑꯩꯈꯣꯏꯁꯨ ꯂꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯨꯏ꯫ ꯃꯐꯝꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯤ ꯇꯅ ꯆꯤꯠꯅ ꯆꯥꯏꯅꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯗꯨꯀꯥꯟꯒꯤ ꯄꯔꯦꯡꯁꯤ ꯎꯁꯥ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯩꯉꯩꯗꯒꯤ ꯈꯔꯁꯨ ꯃꯤ ꯆꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯃ ꯋꯥꯟꯊꯔꯦ꯫ ꯋꯥꯟꯊꯔꯤꯕ ꯅꯨꯄꯤꯗꯨ ꯑꯅꯛꯄ ꯐꯥꯔꯃꯥꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯂꯥꯡꯅꯔꯝꯕ ꯃꯤ ꯃꯌꯥꯝꯗꯨ ꯋꯥꯟꯊꯕꯗꯨ ꯐꯔꯛꯂꯕꯗꯨꯗ ꯑꯃꯅ ꯑꯃꯕꯨ ꯍꯟꯅ ꯌꯦꯡꯅꯔꯝꯗꯦ꯫ ꯃꯍꯩ ꯇꯤꯀꯦꯠ ꯐꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯣꯠꯆꯤꯟꯅꯈ꯭ꯔꯦ꯫ ꯑꯋꯥꯕ ꯇꯥꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯍꯧꯗ꯭ꯔꯦ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯤꯀꯦꯠ ꯐꯪꯍꯧꯅꯅꯕ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯪꯈ꯭ꯔꯦ꯫ ꯇꯤꯀꯦꯠ ꯌꯣꯟꯐꯝꯗꯨꯗ ꯂꯤꯆꯩ ꯄꯥꯏꯕ ꯄꯨꯂꯤꯁ ꯀꯌꯥꯁꯨ ꯂꯩ꯫ ꯇꯤꯀꯦꯠ ꯌꯣꯟꯕ ꯍꯦꯛ ꯍꯧꯔꯛꯄꯗꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝꯗꯨ ꯉꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯏꯟꯅ ꯀꯥꯎꯅꯗꯨꯅ ꯇꯤꯀꯦꯠ ꯑꯗꯨꯇꯪ ꯐꯪꯍꯧꯅꯕꯒꯤꯗꯃꯛ ꯁꯤꯅꯤ ꯅꯥꯅꯤ ꯍꯥꯏꯕ ꯈꯪꯅꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯡꯂꯝꯕ ꯃꯤꯌꯥꯝꯗꯨ ꯅꯦꯝꯊꯈ꯭ꯔꯦ꯫ ꯇꯤꯀꯦꯠ ꯐꯪꯍꯧꯕ ꯐꯪꯍꯧꯕꯤꯁꯤꯡ ꯑꯗꯨꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯑꯃꯨꯛ ꯐꯝꯊꯅꯈ꯭ꯔꯦ꯫ ꯐꯪꯍꯧꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯃꯄꯨꯝ ꯊꯤꯠꯅ ꯋꯥꯔꯒ ꯑꯔꯦꯝꯕꯗ ꯅꯥꯃꯠ ꯁꯤꯠꯂꯕꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯂꯒ ꯑꯃꯒ ꯑꯃꯒ ꯈꯠꯅꯔꯛꯂꯦ꯫ ꯍꯥꯟꯅ ꯂꯥꯛꯆꯕ ꯑꯩꯈꯣꯏꯗꯤ ꯐꯪꯍꯧꯗ꯭ꯔꯦ꯫ ꯀꯣꯟꯅ ꯂꯥꯛꯄꯤ ꯃꯃꯥꯏ ꯅꯥꯟꯕꯤ ꯃꯧ ꯃꯆꯥꯁꯤꯡꯗ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯈꯔꯗꯤ ꯃꯊꯧꯃꯛ ꯑꯣꯏꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯉꯥꯡ ꯀꯌꯥꯁꯨ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯕ ꯌꯥꯎꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 9 ꯁꯨꯔꯝꯂꯒꯗ꯭ꯔꯥ ꯑꯃꯗꯤ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯈꯤ, ꯉꯔꯥꯡꯗꯒꯤ ꯆꯥꯗ꯭ꯔꯤꯕꯅꯤ, ꯍꯧꯖꯤꯛ ꯑꯇꯥ ꯐꯪꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯆꯪꯈꯤꯕꯗ ꯄꯥꯖꯤꯅ ꯑꯩꯕꯨ ꯐꯨꯒꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯒꯗ ꯅꯨꯄꯤꯗꯨꯒꯤ ꯇꯤꯀꯦꯠꯇꯨ ꯃꯉꯣꯟꯗ ꯄꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯅꯤꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯃꯤ ꯍꯥꯏꯕꯁꯤ ꯂꯩꯔꯛꯇ꯭ꯔꯕꯗ ꯆꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯇꯥ ꯀꯤꯂꯣ ꯑꯃꯒꯤ ꯇꯤꯀꯦꯠ ꯑꯗꯨ ꯐꯥꯎꯕ ꯄꯤꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯒꯨꯝꯂꯕꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ, ꯊꯋꯥꯏꯃꯛ ꯊꯥꯗꯧ ꯃꯈꯩ ꯂꯧꯖꯔꯤꯕ ꯆꯦꯖꯦꯠ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯇꯔꯥꯏ ꯇꯔꯥꯏ ꯄꯤꯊꯣꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯇꯊꯤ ꯆꯩꯕꯤꯔꯛꯂꯦ꯫ ꯃꯤꯠꯀꯨꯞ ꯑꯃꯇꯪ ꯃꯐꯝꯗꯨꯗ ꯂꯦꯞꯂꯨꯕꯗ ꯎꯔꯤꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯁꯛꯇꯝꯁꯤꯡꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯆꯥꯕ ꯁꯦꯠꯄꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯔꯝꯕ ꯃꯩꯇꯩꯅꯤ꯫ ꯍꯥꯏꯖꯕ ꯅꯤꯖꯕꯗ ꯏꯀꯥꯏ ꯍꯪꯒꯣꯏꯅꯔꯝꯕ ꯃꯩꯇꯩꯅꯤ꯫ ꯃꯥꯏꯀꯩ ꯈꯔꯗ ꯐꯨꯔꯥ ꯗꯂꯥꯟꯅ ꯉꯧꯔꯛꯂꯕꯁꯨ, ꯃꯤꯁꯛ ꯈꯔꯅ ꯖꯤꯞ ꯀꯥꯔ ꯇꯣꯡꯅꯔꯕꯁꯨ, ꯎꯖꯔꯝꯗꯕ ꯏꯃꯤꯠ ꯑꯁꯤꯅ ꯉꯁꯤꯗꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯕꯤ, ꯇꯤꯡꯂꯝꯕ ꯎꯟꯁꯥꯗꯨ ꯈꯨꯏꯕꯅ ꯆꯍꯤ ꯃꯁꯤꯡ ꯇꯥꯛꯂꯕꯤ ꯄꯂꯦꯝ ꯀꯌꯥꯕꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯃꯔꯛꯇꯨ ꯊꯣꯏꯗꯣꯛꯅꯁꯨ ꯕꯤꯖꯥꯇꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯇꯥ ꯀꯤꯂꯣ ꯈꯔꯒꯤꯗꯃꯛ ꯈꯣꯡꯒꯣꯏꯅꯔꯤꯕꯁꯤ ꯎꯔꯦꯀꯣ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯀꯅꯥꯅ ꯂꯩꯕꯥꯛꯀꯤ ꯑꯉꯝꯕ ꯃꯈꯣꯏꯁꯤꯡꯁꯨ ꯁꯛꯇꯝꯁꯤ ꯌꯦꯡꯂꯝꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯈꯟꯊꯔꯨꯏ꯫ ꯉꯁꯥꯏꯒꯤ ꯋꯥꯟꯊꯔꯨꯕ ꯅꯨꯄꯤꯗꯨꯗꯤ ꯍꯧꯒꯠꯄꯗꯤ ꯉꯝꯂꯦ꯫ ꯑꯩꯅ ꯍꯪꯂꯨꯏ, ꯏꯃꯥ, ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯏꯕꯨꯡꯉꯣ, ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯏꯃꯥꯒꯤ ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯔꯥ? ꯂꯩ, ꯇꯝꯗꯨꯅꯕꯨ ꯀꯔꯤ ꯀꯥꯟꯅꯕꯅꯣꯗ? ꯀꯔꯤ ꯊꯕꯛꯀꯥꯗꯤ ꯇꯧꯔꯤꯕꯒꯦ? ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ, ꯃꯥꯅꯕꯨ ꯃꯔꯝ ꯑꯣꯛꯄꯤꯔꯝꯗꯅꯕꯨ ꯏꯃꯥꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯔꯨꯗꯒꯦ? ꯃꯐꯝ ꯈꯪꯕ ꯃꯆꯥ ꯅꯠꯇꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯏꯕꯨꯡꯉꯣ, ꯄꯨ ꯄꯥꯡ ꯁꯨꯅ ꯋꯥꯔꯛꯇꯕꯒꯤ ꯍꯧꯅꯕ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯦ ꯏꯕꯨꯡꯉꯣ꯫ ꯅꯣꯡꯃ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯄꯨꯗꯨꯅ ꯍꯦꯛ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯨꯛ ꯍꯜꯂꯛꯂꯣꯏ꯫ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤꯕꯅꯣ ꯏꯃꯥ ꯈꯪꯗꯦ꯫ ꯑꯗꯨꯒ ꯏꯃꯥꯗꯤ? ꯏꯃꯥꯗꯤ ꯑꯇꯥ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯏꯃꯥꯁꯦ ꯉꯔꯥꯡꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯕꯔꯥ? ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯥꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯜꯂꯒ ꯈꯨꯝꯃꯤ, ꯏꯃꯥꯗꯤ ꯃꯥꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯋꯥꯗ꯭ꯔꯦ꯫ ꯑꯩꯒꯤꯗꯤ ꯁꯤꯕ ꯅꯨꯃꯤꯠꯇ ꯁꯤꯔꯦ, ꯁꯤꯗ꯭ꯔꯤ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯈꯔ ꯍꯤꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯍꯥꯛ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯨꯄꯥ 1 ꯂꯧꯊꯣꯛꯂꯒ ꯅꯨꯄꯤꯗꯨꯗ ꯄꯤꯔꯨꯏ꯫
ꯑꯩꯒꯤ ꯂꯨꯄꯥꯗꯨ ꯃꯍꯥꯛ ꯂꯧ ꯍꯥꯏꯕ ꯄꯥꯛ ꯌꯥꯔꯝꯗꯦ꯫ ꯇꯉꯥꯏ ꯐꯗꯅ ꯂꯧꯍꯧꯏ꯫ ꯃꯐꯝꯗꯨꯗꯒꯤ ꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯄꯦꯟꯗꯗꯨꯅ ꯍꯣꯜꯁꯦꯜ ꯀꯣꯑꯣꯄꯔꯦꯇꯤꯚꯀꯤ ꯃꯦꯅꯦꯖꯔꯗ ꯍꯥꯏꯖꯔꯨꯏ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯇꯤꯀꯦꯠ ꯑꯃꯠꯇꯗꯤ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯦꯅꯦꯖꯔꯅ ꯑꯩꯈꯣꯏꯕꯨ ꯐꯖꯔꯕ ꯋꯥꯍꯩꯅ ꯇꯥꯛꯄꯤꯔꯛꯈꯤ, ꯕꯥꯕꯨ, ꯑꯩꯅ ꯊꯣꯏꯅ ꯄꯤꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯇꯩ ꯐꯪꯍꯧꯗꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯇꯧꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯆꯪꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯋꯥꯐꯝ ꯑꯗꯨꯃꯇꯪꯗꯤ ꯅꯌꯥꯝꯕꯅ ꯉꯝꯖꯗꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯁꯦꯜ ꯈꯔꯗꯨꯅ ꯑꯣꯛꯇ꯭ꯔꯒꯗꯤ ꯁꯦ, ꯂꯨꯄꯥ ꯁꯤꯃꯒ ꯍꯥꯞꯂꯒ ꯗꯨꯀꯥꯟꯗꯒꯤ ꯅꯪꯅ ꯂꯧꯒꯗꯕ ꯑꯇꯥꯔ ꯀꯔꯤꯅꯣ ꯈꯔ ꯂꯧꯔꯒ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯉꯁꯤꯒꯤꯗꯤ ꯇꯤꯀꯦꯠ ꯌꯦꯜꯂꯔꯣꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯂꯨꯄꯥꯗꯨ ꯇꯜꯂꯧ ꯂꯧꯔꯒ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯃꯥꯒꯤ ꯄꯣꯠ ꯂꯧꯕ ꯌꯥꯒꯗꯕ ꯗꯨꯀꯥꯟ ꯑꯃ ꯇꯥꯛꯈꯤ꯫ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯑꯩꯈꯣꯏ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯎꯁꯥ ꯍꯣꯜꯂꯣꯝꯗ ꯍꯥꯏꯊꯔꯛꯏ꯫ ꯍꯣꯜ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯤꯇꯅ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯍꯣꯜ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯃꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯃꯔꯨꯞ ꯕꯤꯔꯦꯟꯅ ꯍꯥꯏꯔꯛꯏ, ꯔꯥꯝ, ꯁ꯭ꯌꯥꯝ, ꯐꯤꯂꯝ ꯍꯧꯈ꯭ꯔꯦ, ꯌꯦꯡꯈ꯭ꯔꯁꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯉꯥꯏꯔꯝꯗꯅ ꯁꯤꯅꯦꯃꯥ ꯍꯣꯜꯒꯤ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯎꯔꯦ ꯕꯨꯀꯤꯡ ꯑꯣꯐꯤꯁꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯌꯦꯛꯅ ꯊꯥꯔꯤꯕꯗꯣ, ꯍꯥꯎꯁꯐꯨꯜ꯫ ꯇꯤꯀꯦꯠ ꯌꯣꯟꯐꯝꯗ ꯇꯤꯀꯦꯠ ꯂꯩꯇ꯭ꯔꯕꯁꯨ ꯇꯤꯀꯦꯠꯇꯤ ꯋꯥꯠꯄ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯑꯍꯦꯟꯕ ꯃꯃꯜꯗ ꯇꯤꯀꯦꯠ ꯌꯣꯜꯂꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯁꯤꯅꯦꯃꯥꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯕ꯭ꯂꯦꯛꯀꯤ ꯇꯤꯀꯦꯠꯇꯨ ꯕꯦꯜꯀꯣꯅꯤꯒꯤꯗꯃꯛ ꯑꯅꯤꯈꯛ ꯂꯧꯔꯛꯂꯦ꯫ ꯑꯩꯅ ꯍꯪꯉꯤ, ꯀꯌꯥ ꯄꯤꯔꯝꯃꯤ? ꯃꯥꯅ ꯈꯨꯝꯃꯤ, ꯂꯨꯄꯥ 5꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯇꯤꯀꯦꯠ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯆꯪꯂꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯇꯣꯝꯕꯥ, ꯅꯈꯣꯏꯒꯤ ꯏꯃꯥꯗꯣ ꯆꯤꯅꯤ ꯌꯣꯟꯐꯝꯗ ꯋꯥꯟꯊꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯍꯧꯗ꯭ꯔꯦ, ꯔꯤꯛꯁꯥ ꯉꯥꯏꯔꯒ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯇꯤꯀꯦꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗꯅ ꯄꯥꯎ ꯇꯝꯂꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯀꯤꯟꯅ ꯑꯃꯨꯛꯇꯪ ꯊꯛ ꯊꯤꯟꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯖꯠ ꯃꯥꯡꯕ ꯋꯥꯗꯨ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯇꯝꯂꯔꯤ? ꯄꯥꯎ ꯄꯨꯔꯛꯄ ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯤꯟ ꯑꯃ ꯆꯥꯕꯗꯨꯗ ꯋꯥ ꯑꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯇꯤꯀꯦꯠ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯀꯦꯠꯁꯤꯡꯗꯨ ꯄꯥꯎ ꯄꯨꯔꯛꯄ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯌꯣꯜꯂꯝꯃꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯗꯦꯕꯥꯅꯟꯗꯅ ꯖ꯭ꯋꯦꯜ ꯊꯤꯞ ꯐꯤꯂꯝꯗ ꯎꯞꯄ ꯇꯨꯄꯤ ꯑꯔꯪꯕ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛ ꯎꯞꯄꯤ꯫ ꯐꯨꯔꯤꯠ ꯑꯗꯨ ꯃꯣꯖꯥ ꯐꯨꯔꯤꯠꯇ ꯉꯛꯁꯝ ꯄꯥꯟꯕ ꯖꯥꯠꯅꯤ꯫ ꯀꯣꯠꯂꯧꯗ ꯌꯥꯟꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯈꯨꯃꯟꯕꯗꯒꯤ ꯑꯣꯏꯕ ꯇꯥꯏ꯫ ꯃꯇꯣꯟꯗ ꯈꯔ ꯌꯥꯠꯈꯥꯏ꯫ ꯃꯍꯥꯛ ꯁꯣꯔꯣꯛ ꯍꯦꯛ ꯌꯧꯈꯤꯕꯒꯗꯤ ꯋꯥ ꯉꯥꯡꯗꯦ꯫ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯔꯤꯛꯁꯣ ꯑꯃꯗ ꯍꯦꯛꯇꯃꯛ ꯀꯥꯈꯠꯈꯤ꯫ ꯃꯥꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕ ꯃꯥꯏꯀꯩꯗ ꯔꯤꯛꯁꯣ ꯊꯧꯕꯗꯨꯁꯨ ꯍꯦꯛꯇꯃꯛ ꯃꯊꯧꯈꯤ꯫ ꯔꯤꯛꯁꯣ ꯇꯣꯡꯈꯤꯕꯒ ꯃꯍꯥꯛ ꯃꯅꯤꯡ ꯄꯣꯀꯦꯠꯇꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯈꯛ ꯂꯧꯊꯣꯛꯂꯒ ꯇꯟꯆꯝ ꯆꯝꯈꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯄꯥꯗꯒꯤ ꯍꯦꯟꯗꯣꯛꯈꯤ꯫ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨ ꯔꯤꯛꯁꯣꯗ ꯄꯨꯔꯛꯈꯤ꯫ ꯁꯤꯅꯦꯃꯥ ꯍꯣꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯍꯣꯜꯂꯣꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯃꯀꯣꯏꯗꯨ ꯈꯔꯗꯪ ꯁꯥꯡꯕ ꯍꯦꯟꯒꯠꯄꯣꯏ ꯅꯤꯡꯉꯤ꯫ ꯉꯁꯥꯏꯒꯤ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯍꯥꯟꯕ ꯁꯤꯅꯦꯃꯥꯁꯨ ꯂꯣꯏꯔꯛꯂꯗꯨꯅ ꯑꯅꯤꯁꯨꯕ ꯀꯥꯞꯅꯅꯕ ꯑꯩꯈꯣꯏ ꯌꯦꯡꯅꯕꯒꯤꯗꯃꯛ ꯍꯣꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯦ꯫ ꯂꯨꯄꯥ 2.5 ꯄꯤꯕ ꯇꯤꯀꯦꯠꯇꯨ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯠꯈ꯭ꯔꯦ꯫